नोबो चाहिने लाखपसिदा चैनल के माइकैदगिसु मयामबु यफमंगोल पिजरी अदुगा ngasiगी पोरैबा वीडियो सिना इंस्टेंट लोन स्कैम अखोइना इंस्टेंट लोन स्कैम हाइबगी माथदि खुदक्ता लोन जे फंगबा याबगी फैसिलिटी अमा पिबदुनेबको अदा हारिबसी इंस्टेंट लोन जे अखोइना वेबसाइट एनी वेबसाइट नि खंगदे नत्रगन यूट्यूब नि खंगदे हेक येंगबा मतमदा मखादा इंस्टेंट लोन थाबा एप्लीकेशन मैम थोइको एड्स मैम थोइको अदुगुम एड्स तो अखोन डाउनलोड तौरबा मतुंगदा अदुदगी लौरप लोन दो याम थुनुसु फंगे हाय को अदो अदुगुम लोन दो अदुदगी लाकपा पोने इंस्टेंट लोन अदु माजे स्कैम ngataneब नंदगो अदु येंगसेबो हजि फौदा मी से इंडिया दा हारिबसी इंस्टेंट लोन सिना मरम मोरगा सिगबा मीगी मसिंग अहुम सुरेबो सिबा हाइबदी मर्डर सिदा मर्डर नतेको सुसाइड नेबो सुसाइड तोरक बाहाइबसे मांगोन मेंटल हेरासमेंट प्रेक मतम तोरकदनेबा प्रेशर लाकपा को मागी मेंटल दा हेरासमेंट गुम्बा नत्रगना तुआन तुआन बा मैम अमल लेबि यारेको अदुगुम लाकपदगी मिजे मतमना सुसाइड तौजरकपनेबा अदुगा हारिबसी केस इकोन कोनबगे केस है नुपीनी को नुपीनी माजे सिविल इंजीनियर नेबो को तेलंगाना दा सिविल इंजीनियर नि माजे माना लोन लौरुबसे लोन लौरगा मतम टाइम मतम साना सिंगदबनी खंगदे अदुगुम्बद अमा लाकपदगी अखोइगी ngसाइगे लोन लौरिबा कंपनी दो अदुदना मोन ब्लैकमेल तौ हरकपा ब्लैकमेल तौरकपा थ्रेटन तौरकपा माई कंपनी की माई कलेक्सिंग दु माजे अखोइगी काइनी डिफॉल्टर नि काइना हारगा यामना काइनी यामना मीनगा ताबदा इकाइना ओइबा पोटसे याम अमसु मु हारकपा तारे अदगी खालापा ngमदा माजे सिगिबनेबा मा सिगिबा मतुंगसिदा आंध्र प्रदेश की पुलिस ना मी 33 फगतख्रेबा हजिफोगी ओना मितान फगले अदो कंपनी अनि थोलेको हाजि मामिंग लिस्ट कंपनी अतोप लेरमबदी याय अदुबु कंपनी अनि मेजर कंपनी अनि अमल थोलेबा अदो इंस्टेंट लोन से कमाय तो येंगजे इंस्टेंट लोन से अखोइगी यामना चावना लोन पीबगन नतेको हाबदी हाउसिंग लोन गुम पीदना अदगी बिजनेस लोन पीदने यामना चावना लोन पीबन नतेबा मखोइजे ओनली लोन जे यामना पिक पे अमाउंट अमदा को याम स्मॉल अमाउंट ने मोने पीबल लोन से को मरुना मखोने पीजे 1000 की मखादगी ना 50,000 से सिबोद पियो कंदाको अदा सिदा मोहाक तुजगा साइ कोगी मुद्रा लोन से 50,000 बोदी मुद्रा लोन जो तुम पिएब शिशु लेदनको शिशु किशोर अदगी मामोज मुद्रा लोन जो लेदना अदु जो आई हाम हायरकी को अदुना होरेन लोरकपदा अमा हायरकेबा मुद्रा की मतंग नसुको मोइना 1000 की मखादगिना 50,000 बोजे पीबा मागे माये क्राइटेरिया येंग मुतुंग पीदनिको अदा कमाइना एवाइल तौगे हाबजे येंगजेबा हाबदी लोन से कमाइना एवाइल तौगे हाबदी येंगजेबको मीसे कईगुम आइना एप्स एप्लीकेशन जे डाउनलोड तौरने बाइनाको डाउनलोड तौबा मतुंगदा आइजे कदौरनी साइन अप तौरनी रेजिस्टर तौरनी आइगी रेजिस्टर तौबा मतमजिदा को ngसाइगे कोइना टर्म्स एंड कंडीशन दे एग्रीड तौगिबदो अदुदा आइगे डाटा से मोय सतबा होग्रबने आइगे डाटा से मोय मेंशन होग्रबने सी कैन ताइको मेंशन ग्रबनिको अदगिदे मु आइना लिपा लिसिंग मंगा लगे खलजे को 5000 अमाउंट की आइना लोन जे लौगे न खन तारगदी मोय की सर्विसिंग चार्ज से क्या लगे हाइदि मोय की प्रोसेस की फी है तारेको मोय से क्या लगे हम तुमने 1200 का समथिंग लौब्रा अदमाइनो ओइबनेबा को अदुगा अखोइदा फंगदेबा पैसा जे सिजिना 3000 समथिंग फंगनेबा अदुदि खाइदो फंगनिदना अदुगी मु फंगे को आई लिसिंग मंगा दरकार ओइबनी अदुबु लौरगा लिसिंग अहम जे फंग लिसिंग अहम समथिंग जे फंगे 3000 800 हाजिने सि फंगे अंदागो इंटरेस्ट अमु येंजे इंटरेस्ट मोन होलिजे खंबा 35% ने मोन होलि इंटरेस्ट वाह लोरेने नत्रो ब्रिटिश न तो बई साथी बोबदो ओइदोरबने हाबा 35% ने मोन होलिजे अदगी मु यामना साथी बाहायबा अमा मु हाय तारगदी कईगुमंग लोन सिंगदब निमिसिंग ngasi थोय खलाजेब को ngasi थोक तारगदी 1 डे सोंथबगिने पर डे दने मोय लइबा चार्ज से 3000 ने पेनाल्टी की निमित खुदिंग की अदो तारगदी आइना थाम नत्रगसु 10 days आइना लोन जे सिंगम ngमदब मतम न कदरनी 30 into 10 30,000 लाने फलना सोहरकनेब को निमित तरी लुपा लिसिंग मंगा लौगिबगी लोन जे निमित तराने सिंगदब लैन 30,000 नेब आइना सिंगतुजे कंदाइको अदुना ngसाइगी
ꯑꯃꯗꯒꯤ ꯑꯦꯞꯁ ꯑꯃꯗꯒꯤ ꯄꯨꯔꯦꯕ ꯃꯥꯒꯤ ꯂꯣꯟ ꯁꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯦꯞꯁ ꯑꯃꯗꯒꯤ ꯑꯃꯨꯛ ꯂꯧꯁꯜꯂꯦꯕ ꯑꯗꯨ ꯁꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯃꯗꯒꯤ ꯑꯃꯨꯛ ꯂꯧꯁꯜꯂꯦꯕ ꯁꯤꯒꯤ ꯆꯀꯔꯁꯤꯗ ꯔꯥꯎꯟꯁꯦ ꯁꯨꯝ ꯎꯡꯉ ꯁꯨꯝ ꯆꯠ ꯂꯩꯕꯒꯤ ꯋꯥꯅꯦꯕ ꯀꯣ ꯁꯤꯒꯤ ꯔꯥꯎꯟ ꯁꯨꯝ ꯎꯡꯉ ꯆꯠꯄ ꯂꯩꯕꯁꯤꯗ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯃꯥꯒꯤ ꯃꯤꯗꯁꯨ ꯃꯥꯒꯤ ꯑꯦꯝꯄ꯭ꯂꯣꯏ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯇꯦꯂꯤꯃꯥꯔꯀꯦꯇꯤꯡ ꯇꯧꯕ ꯍꯥꯏꯗꯤ ꯀꯣꯜ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤꯗꯅ ꯃꯥꯒꯤꯁꯨ ꯂꯩꯔꯝꯒꯅꯦꯕ ꯂꯣꯟꯁꯦ ꯁꯤꯡꯉꯛꯇꯕꯅꯤꯅ ꯀꯩꯗꯧꯔꯦ ꯃꯥꯒꯤ ꯃꯤ ꯊꯥꯗꯣꯔꯛꯑꯅꯤ ꯃꯥꯒꯤ ꯃꯤ ꯊꯥꯗꯣꯔꯛꯑꯅꯤ ꯃꯥꯒꯤꯁꯨ ꯊꯥꯗꯣꯔꯛꯑꯅꯤ ꯃꯥꯒꯤꯁꯨ ꯊꯥꯗꯣꯔꯛꯑꯅꯤ ꯃꯣꯏ ꯑꯍꯨꯝꯁꯤꯅ ꯉꯁꯥꯏꯒꯤ ꯃꯤꯁꯤꯗ ꯍꯦꯛꯇ ꯀꯣꯜ ꯇꯧꯁꯜꯂꯛꯄꯅꯦ ꯍꯦꯛꯇ ꯅꯪꯁꯦ ꯑꯗꯨꯅꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯇꯥꯕ ꯉꯝꯗꯕ ꯑꯩꯈꯣꯏꯒꯤ ꯑꯣꯐꯦꯟꯁꯤꯞ ꯑꯣꯏꯕ ꯋꯥꯔꯗꯁꯨ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯔꯒꯀꯣ ꯌꯥꯝꯅ ꯕ꯭ꯂꯦꯛꯃꯦꯜ ꯌꯥꯝ ꯇꯣꯏꯅ ꯇꯧꯕꯖꯥꯠꯅꯦꯕꯀꯣ ꯑꯗꯨꯃꯛꯇꯣ ꯈꯥꯡꯂꯛꯄ ꯉꯝꯗꯕꯗꯒꯤ ꯍꯥꯏꯔꯤꯕ ꯃꯤꯁꯦ ꯃꯥꯁꯦ ꯁꯨꯁꯥꯏꯠ ꯇꯧꯖꯔꯒ ꯁꯤꯖꯈꯤꯕꯅꯦꯕ ꯇꯥꯏꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯒꯤ ꯂꯣꯟꯁꯦ ꯐꯪꯅꯕ ꯇꯧꯕꯗ ꯀꯩꯗꯧꯔꯦ ꯑꯣꯡꯂꯤ ꯃꯥꯒꯤ ꯄꯥꯟ ꯀꯥꯔꯗ ꯆꯪꯒꯅꯤ ꯑꯙꯥꯔ ꯀꯥꯔꯗ ꯆꯪꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯀꯥꯎꯟꯀꯤ 3 ꯃꯟꯁꯀꯤ ꯕꯦꯡꯛ ꯁ꯭ꯇꯦꯠꯃꯦꯟ ꯆꯪꯒꯅꯦꯕ ꯌꯥꯝ ꯂꯥꯏꯀꯣ 3 ꯃꯟꯁꯀꯤ ꯕꯦꯡꯛ ꯁ꯭ꯇꯦꯠꯃꯦꯟ ꯀꯥꯏꯁꯤꯗꯤ ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ ꯑꯗꯨꯃ ꯆꯪꯒꯅꯤ ꯑꯗ ꯄꯥꯟ ꯀꯥꯔꯗ ꯑꯃꯁꯨꯡ ꯑꯙꯥꯔ ꯄꯤꯕꯁꯤꯗ ꯑꯩꯒꯤ ꯏꯁꯥꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯄꯨꯂꯞꯅ ꯄꯤꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯒ ꯑꯗꯨꯝ ꯄꯤꯊꯣꯛꯈ꯭ꯔꯕꯅꯦꯕ ꯀꯣ ꯁꯤꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯣꯟꯁꯦ ꯍꯦꯛ ꯂꯧꯕꯒ ꯃꯣꯏ ꯀꯝꯄꯅꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯌꯥꯝꯅ ꯁꯥꯊꯤꯅ ꯇꯧꯕꯖꯥꯠꯅꯤꯗ ꯂꯣꯟꯁꯦ ꯍꯦꯛ ꯂꯧꯕꯒꯅꯦ ꯃꯈꯣꯏꯅ ꯃꯤꯁꯤꯡꯁꯦ ꯃꯈꯣꯏꯅ ꯀꯦꯇꯦꯒꯣꯔꯤ ꯅꯥꯏꯅ ꯈꯥꯏꯗꯣꯛꯑꯦꯕ ꯀꯣ ꯑꯗꯨꯒꯤ ꯀꯦꯇꯦꯒꯣꯔꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯥꯏꯒꯤ ꯃꯤꯗꯨꯗ ꯂꯥꯛꯄ ꯃꯥꯒꯤ ꯊ꯭ꯔꯦꯠꯁꯦ ꯁꯤꯁꯨ ꯍꯟꯊꯔꯛꯑꯦꯕ ꯇꯥꯏꯀꯣ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯉꯁꯤ ꯂꯣꯟ ꯂꯧꯔꯦ ꯈꯜꯂꯁꯦꯕꯀꯣ ꯂꯣꯟ ꯂꯧ ꯇꯥꯔꯒꯗꯤ 7 ꯗꯦꯖꯀꯤ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯄ ꯍꯧꯔꯛꯀꯅꯦꯕ ꯇꯥꯕ꯭ꯔꯥ ꯀꯣꯜꯁꯤꯗ ꯉꯁꯥꯏꯒꯤ ꯂꯣꯟꯁꯦ ꯁꯤꯡꯅꯕꯅꯤꯀꯣ ꯇꯥꯏꯃꯤꯡ ꯃꯇꯝ ꯆꯥꯅ ꯁꯤꯡꯅꯕꯅꯦꯕ ꯃꯗꯨꯗ ꯑꯃꯨꯛ ꯃꯇꯝ ꯆꯥꯅ ꯍꯦꯛ ꯁꯤꯡꯗ꯭ꯔꯕ ꯑꯩꯁꯦ ꯀꯦꯇꯦꯒꯣꯔꯤ ꯑꯃꯗ ꯑꯃꯨꯛ ꯊꯥꯗꯈꯤꯗꯣꯏꯅꯦꯕ ꯀꯦꯇꯦꯒꯣꯔꯤ ꯋꯥꯡꯈꯠꯂꯤꯉꯩ ꯃꯥꯒꯤ ꯕ꯭ꯂꯦꯛꯃꯦꯜ ꯊ꯭ꯔꯦꯇꯟ ꯇꯧꯕꯁꯦ ꯍꯦꯜꯂꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯒꯤ ꯃꯇꯝ ꯈꯔ ꯍꯦꯟꯗꯣꯔꯛꯑꯕ ꯍꯧꯔꯛꯑꯅꯤ ꯑꯩꯉꯣꯟꯗ ꯏꯁꯥꯗ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕꯗꯒꯤ ꯍꯦꯟꯗꯣꯛꯈꯤꯗꯅ ꯑꯩꯒꯤ ꯁꯔꯥꯎꯟꯗꯤꯡ ꯑꯩꯒꯤ ꯀꯂꯤꯛꯁꯤꯡ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯔꯤꯂꯦꯇꯤꯞꯁꯤꯡꯁꯦ ꯁꯤꯗ ꯃꯣꯏꯅ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕ ꯍꯧꯔꯛꯑꯅꯦꯕ ꯀꯣ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕ ꯃꯤꯁꯤꯗꯤ ꯁꯤꯅꯤ ꯗꯤꯐꯣꯜꯇꯔꯤ ꯂꯣꯟ ꯂꯧꯔꯒ ꯁꯤꯡꯗꯕꯅꯤ ꯈꯣꯠꯇꯕꯅꯤ ꯑꯃ ꯍꯦꯛꯇ ꯑꯦꯅꯤ ꯑꯦꯖꯦꯟꯗꯥ ꯑꯃꯗ ꯍꯦꯛꯇ ꯃꯣꯏꯅ ꯑꯗꯨꯝ ꯁꯟꯗꯣꯔꯛꯄꯗꯣ ꯇꯥꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯁꯟꯗꯣꯔꯛꯀꯅꯦꯕ ꯑꯗꯩ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯍꯟꯕꯗꯣ ꯑꯗꯨꯅꯦꯕ ꯍꯥꯏꯁꯦ ꯄꯦꯅꯜꯇꯤꯒꯨꯝꯕꯅꯦꯕ ꯏꯀꯥꯏꯍꯜꯂꯒ ꯄ꯭ꯔꯦꯁꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯤꯁꯜꯂꯦ ꯑꯗꯨ ꯄꯤꯔꯤꯁꯦ ꯃꯦꯟꯇꯦꯜ ꯍꯦꯔꯥꯁꯃꯦꯟ ꯇꯧꯕꯅꯦꯕ ꯇꯥꯏꯀꯣ ꯑꯗꯒꯤꯅꯦꯕ ꯁꯤꯔꯛꯏꯁꯦ ꯇꯥꯕ꯭ꯔꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯗ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯅ ꯇꯥꯕ ꯑꯩꯈꯣꯏꯅ ꯑꯦꯞꯁ ꯈꯔ ꯂꯩꯔꯦ ꯀꯦꯁ ꯃꯥꯃꯥ ꯀꯥꯏꯅ ꯑꯗꯨꯒ ꯂꯣꯟ ꯖꯣꯟ ꯀꯥꯏꯅ ꯑꯗꯒꯤ ꯙꯅꯥꯙꯟ ꯂꯣꯟ ꯑꯗꯒꯤ ꯀꯦꯁ ꯑꯞ ꯀꯥꯏꯅꯒ ꯂꯩꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝꯁꯦ ꯃꯈꯣꯏꯁꯤꯡꯁꯦ ꯚꯜꯅꯔꯦꯕꯜ ꯉꯥꯛꯇꯅꯦ ꯃꯌꯥꯝ ꯂꯩꯀꯣ ꯑꯦꯞꯁ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤ ꯈꯛꯇꯅꯦꯕ ꯑꯗꯨꯒ ꯑꯁꯨꯛ ꯌꯥꯝꯕ ꯑꯦꯞꯁ ꯃꯌꯥꯝꯁꯦ ꯄꯦꯔꯦꯟ ꯀꯝꯄꯅꯤ ꯑꯅꯤꯈꯛꯇꯅ ꯆꯂꯥꯏꯕ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯑꯃꯨꯛ ꯍꯜꯂꯛꯀꯦ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝꯁꯦ ꯄꯦꯔꯦꯟꯁ ꯀꯝꯄꯅꯤ ꯑꯅꯤꯈꯛꯇꯅ ꯆꯂꯥꯏꯕ ꯑꯣꯏ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯒꯤꯗꯨꯅ ꯑꯅꯤꯌꯟ ꯀ꯭ꯔꯦꯗꯤꯠ ꯍꯥꯏꯕ ꯑꯃꯅꯦ ꯑꯗꯨꯒ ꯀ꯭ꯔꯦꯠ ꯐꯣꯛꯁ ꯍꯥꯏꯕ ꯑꯃꯅꯦ ꯁꯤꯒꯤ ꯑꯅꯤꯁꯤꯒꯤ ꯃꯈꯥꯗ ꯂꯥꯛꯄ ꯉꯥꯛꯇꯅꯦꯕ ꯁꯤꯒꯤ ꯂꯣꯟ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝꯁꯦ ꯀꯣ ꯇꯥꯕ꯭ꯔꯥ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝꯁꯦ ꯏꯟꯗꯤꯌꯥꯅ ꯀꯅꯥꯝꯇꯅ ꯔꯤꯒꯨꯂꯦꯠ ꯇꯧꯗꯦꯕ ꯃꯈꯣꯏꯁꯤ ꯔꯤꯒꯨꯂꯦꯠ ꯇꯧꯗꯦꯕ ꯀꯣ ꯀꯩꯅꯣ ꯍꯥꯏꯁꯦ ꯍꯥꯏꯕꯗꯤ ꯅꯟ ꯕꯦꯡꯀꯤꯡ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯟ ꯕꯤ ꯑꯦꯐ ꯂꯩ ꯃꯣꯏꯁꯤ ꯐꯥꯎꯅꯐꯧ ꯃꯈꯣꯏꯁꯦ ꯃꯣꯏꯒꯤ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏ ꯇꯧꯕ ꯅꯠꯇꯦꯕ ꯃꯁꯥ ꯃꯁꯥ ꯑꯗꯨꯝ ꯇꯧꯖꯔꯛꯄꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨꯅ ꯁꯤꯁꯦ ꯌꯥꯝꯅ ꯔꯤस्की ꯑꯣꯏ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯆꯤꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯑꯦꯞꯁꯀꯨꯝꯕꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯁꯤꯒꯨꯝꯕ ꯂꯣꯟꯁꯦ ꯌꯥꯔꯤꯉꯩ ꯂꯧꯕꯤꯒꯅꯨ ꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯁꯨ ꯊꯣꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯏꯁꯥꯅ ꯌꯦꯡꯒꯅꯤ ꯍꯥꯏꯕ ꯊꯕꯛꯇꯨꯁꯨ ꯇꯧꯕꯤꯒꯅꯨ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯍꯦꯛ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯃꯇꯝꯗ ꯁꯥꯏꯟ ꯑꯞ ꯇꯧꯒꯅꯦꯕ ꯀꯣ ꯑꯦꯞ ꯆꯪꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗꯒꯤ ꯀꯩꯅꯣ ꯈꯔ ꯂꯧꯅꯦꯕ ꯍꯥꯏꯕꯗꯤ ꯀꯩ ꯍꯥꯏꯅꯤ ꯄꯔꯃꯤꯁꯟ ꯈꯔ ꯂꯧꯅꯦꯕ ꯀꯣ ꯂꯣꯀꯦꯁꯟꯅꯤ ꯈꯪꯗꯦ ꯀꯟꯇꯦꯛꯅꯤ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕ ꯄꯔꯃꯤꯁꯟ ꯈꯔ ꯂꯧꯒꯅꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯗꯨꯗ ꯋꯥꯟꯁ ꯑꯩꯈꯣꯏꯅ ꯑꯦꯂꯥꯎ ꯇꯧꯈꯤ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯛ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯁꯟꯁꯦ ꯃꯈꯣꯏꯅ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯒꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯄꯔꯃꯤꯁꯟꯗ ꯄꯤꯊꯣꯛꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤꯀꯣ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯑꯩꯅ ꯄꯥꯏꯔꯤꯕ ꯏꯁꯥꯒꯤ ꯐꯣꯟꯁꯤꯐꯥꯎꯗ ꯁꯦꯐꯇꯤ ꯑꯣꯏꯗꯦ ꯍꯥꯏꯔꯤꯕ ꯍꯥꯏꯕꯗꯤ ꯀꯦꯃꯦꯔꯥ ꯌꯥꯎꯔꯤ ꯑꯃ ꯌꯥꯎꯔꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯝ ꯍꯦꯛ ꯇꯧꯔꯒ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯕ ꯉꯥꯛꯇꯅꯤꯉꯁꯤꯗꯒꯤ ꯊꯥ 6-7ꯀꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯖꯔꯅꯦꯂꯤꯁ ꯀꯌా ꯑꯃꯒꯤ ꯐꯣꯟ
ꯍꯦꯛ ꯇꯧꯔꯝꯕꯒꯤ ꯀꯣ ꯏꯟꯗꯤꯌꯥꯟ ꯒꯣꯔꯃꯦꯟ ꯑꯃꯁꯨꯡ ꯖꯔꯅꯦꯂꯤꯁ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯆꯥꯎꯅ ꯃꯔꯩ ꯌꯦꯠꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯃ ꯊꯣꯛꯑꯒ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯌꯥꯔꯤꯉꯩ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯗꯥꯎꯟꯂꯣꯗ ꯄꯪꯇꯧꯗ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯑꯦꯞꯁꯦꯀꯣ ꯑꯃ ꯗꯥꯎꯟꯂꯣꯗ ꯇꯧꯔꯦꯕꯀꯣ ꯑꯟꯏꯟꯁꯇꯣꯜ ꯇꯧꯔꯒ ꯃꯥꯡꯕ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯍꯣꯏ ꯃꯥꯡꯕꯁꯨ ꯌꯥꯎꯋꯦ ꯍꯥꯏ ꯑꯗꯨꯕꯨ ꯃꯥꯡꯗꯕꯁꯨ ꯌꯥꯎꯋꯦ ꯍꯥꯏꯌꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨꯅ ꯗꯥꯎꯟꯂꯣꯗ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯟꯏꯟꯁꯇꯣꯜ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯁꯤꯗ ꯑꯦꯞꯁꯇ ꯀꯨꯏꯅ ꯅꯝꯁꯤꯟ ꯊꯝꯕ ꯀꯥꯟꯗ ꯃꯥꯒꯤ ꯏꯟꯐꯣ ꯊꯣꯛꯂꯛꯀꯅꯦꯕꯀꯣ ꯃꯥꯒꯤ ꯏꯟꯐꯣꯗꯨꯗ ꯄꯔꯃꯤꯁꯟ ꯌꯥꯎꯔꯝꯒꯅꯦꯕ ꯑꯗꯨꯒꯤ ꯄꯔꯃꯤꯁꯟꯁꯤꯡꯗꯣ ꯑꯃꯠꯇ ꯄꯤꯔꯨꯔꯅꯣꯕ ꯂꯣꯏꯅꯃꯛ ꯗꯤꯅꯥꯏ ꯇꯧꯊꯣꯛꯑꯣ ꯑꯗꯨꯒ ꯑꯟꯏꯟꯁꯇꯣꯜ ꯇꯧꯊꯣꯛꯄꯤꯈꯣꯕꯀꯣ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯑꯃ ꯇꯧꯕ ꯉꯝꯃꯔꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯁꯤꯒꯤꯒꯨꯝꯕ ꯑꯦꯞꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯁꯤꯖꯤꯟꯅꯒꯦꯁꯨ ꯈꯟꯕꯤꯒꯅꯨ ꯀꯣ ꯑꯗꯨꯒ ꯂꯥꯁꯇ ꯃꯨꯗ꯭ꯔꯥ ꯂꯣꯟꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯀꯣ ꯑꯦꯁ ꯕꯤ ꯑꯥꯏ ꯍꯧꯖꯤꯛꯁꯨ ꯌꯥꯔꯤꯕ ꯃꯥꯜꯂꯤ ꯑꯦꯁ ꯕꯤ ꯑꯥꯏꯗ ꯃꯨꯗ꯭ꯔꯥ ꯂꯣꯟ ꯑꯃ ꯑꯣꯟꯂꯥꯏꯟ ꯃꯨꯗ꯭ꯔꯥ ꯂꯣꯟ ꯑꯃ ꯇꯧꯕꯒꯤ ꯑꯃ ꯄꯤꯕ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯍꯥꯏꯔꯤꯕ ꯃꯨꯗ꯭ꯔꯥ ꯂꯣꯟꯗꯨꯗ ꯃꯥꯁꯦ ꯆꯪꯉꯒ ꯃꯥꯒꯤ ꯏꯂꯤꯖꯤꯕꯤꯂꯤꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯄꯩꯁꯥꯁꯦ ꯄꯤꯕꯖꯥꯠꯅꯦꯕ ꯀꯣ ꯍꯥꯏꯗꯤ 50,000 ꯐꯥꯎꯁꯦ ꯑꯗ ꯃꯨꯗ꯭ꯔꯥ ꯂꯣꯟꯗ ꯁ꯭ꯇꯦꯖ 3 ꯂꯩꯌꯦꯕ ꯁꯤꯁꯨ ꯍꯥꯏꯕ ꯑꯃꯅꯦ ꯀꯤꯁꯣꯔ ꯍꯥꯏꯕ ꯑꯃꯅꯦ ꯇꯔꯨꯟ ꯍꯥꯏꯕ ꯑꯃꯅꯦ ꯁꯤꯁꯨꯁꯤꯅ ꯑꯃꯨꯛ 50,000 ꯐꯥꯎꯒꯤ ꯂꯣꯟ ꯃꯅꯨꯡꯗ ꯂꯩꯕꯁꯤꯅ ꯁꯤꯁꯨ ꯀꯧꯅꯦꯕ ꯀꯤꯁꯣꯔꯁꯤꯅ ꯑꯃꯨꯛ 5 ꯂꯥꯛꯁ ꯐꯥꯎꯁꯦ ꯂꯩꯕ ꯃꯅꯨꯡꯗ ꯀꯧꯅꯦꯕ 10ꯁꯤꯅ ꯇꯔꯨꯟꯁꯦ ꯑꯣꯏꯔꯛꯀꯅꯦꯕ ꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯂꯧꯅꯔꯤꯕ ꯃꯨꯗ꯭ꯔꯥ ꯂꯣꯟꯁꯦ ꯃꯔꯨꯑꯣꯏꯅ 50,000 ꯐꯥꯎꯒꯤ ꯂꯣꯟꯁꯤꯅꯦꯕ ꯃꯣꯏꯅ ꯂꯧꯅꯔꯤ ꯃꯌꯥꯝꯁꯦꯀꯣ ꯀꯣ ꯑꯗ ꯁꯤꯒꯤ ꯌꯥꯝ ꯊꯤꯅ ꯁꯥꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦꯕ ꯃꯤ ꯑꯃꯅ ꯂꯣꯟ ꯂꯧꯔꯛꯄ ꯍꯥꯏꯕꯁꯦ ꯃꯥꯁꯤ ꯂꯩꯇꯕꯒꯤꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯑꯃꯗꯨꯕꯨ ꯆꯥꯎꯈꯠꯆꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯒꯤ ꯂꯣꯟꯁꯦ ꯃꯥꯅ ꯂꯧꯔꯛꯄꯅꯦꯕ ꯂꯣꯟꯁꯦ ꯂꯧꯔꯦ ꯀꯣ ꯂꯣꯟꯁꯦ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗ ꯈꯨꯗꯛꯇ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗ ꯍꯦꯛ ꯌꯥꯔꯛ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗ 50,000ꯁꯦ ꯍꯥꯞꯆꯤꯜꯂꯛꯀꯅꯦꯕ ꯀ꯭ꯔꯦꯗꯤꯠ ꯇꯧꯔꯛꯀꯅꯦꯕ ꯐꯠ ꯂꯥꯎꯅ ꯀꯣ ꯑꯗꯨ ꯇꯧꯔꯛꯑꯅꯤ ꯑꯗꯨꯒ ꯋꯤꯗꯤꯟ ꯁꯝ ꯗꯦꯖ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ 10 ꯑꯣꯏꯒꯦꯔꯥ 20 ꯂꯥꯁ ꯑꯩ ꯈꯪꯕꯗ 10 ꯗꯦꯖ ꯃꯨꯛꯀꯗꯤ ꯃꯥꯜꯂꯦ ꯃꯣꯏ ꯇꯧꯔꯤꯁꯦꯀꯣ 10 ꯗꯦꯖꯀꯤ ꯃꯅꯨꯡꯗ ꯅꯪꯒꯤ ꯑꯦꯀꯥꯎꯟꯗꯣ ꯍꯣꯜ ꯊꯝꯖꯤꯟꯈ꯭ꯔꯅꯦꯕ ꯃꯣꯏꯅ ꯀꯣ ꯑꯦꯀꯥꯎꯟꯁꯦ ꯍꯣꯜ ꯊꯝꯖꯤꯟꯈ꯭ꯔꯅꯦꯕ ꯃꯣꯏꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤꯅꯦ ꯀꯩꯒꯤ ꯃꯥꯜꯂꯦ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯨꯗ꯭ꯔꯥ ꯂꯣꯟ ꯂꯧꯈꯤꯕꯗꯣ ꯃꯨꯗ꯭ꯔꯥ ꯂꯣꯟ ꯂꯧꯕ ꯍꯥꯏꯕꯁꯦ ꯑꯩ ꯂꯧꯔꯒꯦ ꯍꯥꯏ ꯈꯛꯇ ꯂꯧꯕ ꯅꯠꯇꯦꯕ ꯃꯨꯗ꯭ꯔꯥ ꯂꯣꯟ ꯂꯧꯕ ꯃꯇꯝꯁꯤꯗ ꯀꯩꯀꯩ ꯆꯪꯉꯤ ꯃꯥꯒꯤ ꯄꯥꯟ ꯀꯥꯔꯗ ꯆꯪꯉꯤ ꯑꯗꯨꯒ ꯑꯥꯙꯥꯔ ꯀꯥꯔꯗ ꯆꯪꯉꯦꯕ ꯀꯣ ꯄꯥꯟ ꯀꯥꯔꯗꯁꯤꯗ ꯃꯥꯒꯤ ꯗꯤꯇꯦꯜꯁ ꯑꯗꯨꯝ ꯌꯥꯎꯔꯒ ꯆꯠꯈ꯭ꯔꯕꯅꯤ ꯑꯥꯙꯥꯔꯗꯒꯤꯁꯨ ꯃꯥꯅ ꯁꯥꯏꯟ ꯇꯧꯔꯒ ꯗꯤꯇꯦꯜꯁ ꯌꯥꯎꯔ ꯆꯠꯈ꯭ꯔꯕꯅꯦꯕ ꯁꯤꯗ ꯑꯍꯦꯟꯕ ꯆꯦ ꯀꯧꯔꯤꯁꯦ ꯑꯩ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤ ꯍꯥꯏꯕꯒꯤ ꯆꯦꯗꯨꯃ ꯀꯧꯕꯩ ꯋꯥꯅꯦꯕ ꯀꯣ ꯑꯃꯅ ꯍꯣꯜ ꯊꯝꯒꯅꯦꯕ ꯑꯗꯨꯒ ꯑꯦꯀꯥꯎꯟ ꯍꯣꯜ ꯊꯝꯕ ꯍꯥꯏꯕꯗꯤ ꯑꯦꯀꯥꯎꯟ ꯗꯥꯏꯔꯦꯛ ꯍꯣꯜ ꯇꯧꯁꯟ ꯊꯝꯕ ꯅꯠꯇꯦꯕ ꯁꯤꯗ ꯃꯥꯒꯤ ꯍꯣꯜ ꯍꯥꯏꯕꯁꯦ ꯑꯦꯀꯥꯎꯟ ꯍꯣꯜ ꯇꯧꯔꯒ ꯊꯝꯕꯗꯤ ꯅꯠꯇꯦꯕꯀꯣ ꯀꯩꯒꯨꯝꯕ ꯑꯩꯅ ꯉꯁꯥꯏꯒꯤ ꯍꯥꯞꯄꯤꯕ 50,000ꯁꯦ ꯑꯩꯅ ꯄꯨꯂꯞ ꯂꯧꯊꯣꯛꯈ꯭ꯔꯦ ꯈꯜꯂꯁꯦꯕꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯑꯦꯀꯥꯎꯟꯁꯤꯗ ꯄꯥꯔꯇꯤꯀꯨꯂꯔ ꯑꯦꯀꯥꯎꯟꯗꯣ ꯑꯗꯨꯗ 50,000ꯒꯤ ꯔꯨꯄꯤꯁꯁꯦ ꯃꯥꯁꯦ ꯍꯣꯜ ꯇꯧꯔꯒ ꯊꯝꯖꯤꯟꯕꯒꯤ ꯋꯥꯅꯦꯕ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯁꯤꯒꯤ ꯑꯦꯀꯥꯎꯟꯁꯤꯗ 50,000 ꯐꯥꯎꯁꯤꯗꯤ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ 50,000 ꯁꯨꯗ꯭ꯔꯤꯐꯥꯎꯗꯤ ꯁꯄꯣꯁ ꯑꯩꯅ ꯂꯨꯄꯥ 5 ꯍꯥꯞꯆꯜꯂꯦ ꯈꯜꯂꯁꯦꯕꯀꯣ 5ꯁꯦ ꯆꯪꯈꯤꯅꯤ ꯑꯗꯨꯒ ꯕꯦꯂꯦꯟꯁ ꯑꯣꯏꯅ ꯊꯣꯛꯂꯛꯑꯣꯏꯕ ꯃꯔꯝꯗꯤ 50,000 ꯁꯨꯗ꯭ꯔꯤꯐꯥꯎꯕ ꯑꯗꯨꯒ ꯅꯪꯅ ꯀꯩꯒꯨꯝꯕ 51 ꯍꯥꯞꯄ 51 ꯍꯥꯞꯄꯁꯦꯕꯀꯣ 50ꯁꯤꯃ ꯃꯥꯡꯈ꯭ꯔꯅꯤ ꯑꯃꯗꯣ ꯊꯣꯛꯂꯛꯀꯅꯦꯕ ꯑꯗꯨꯒ ꯆꯦ ꯆꯥꯡ ꯂꯣꯏ ꯁꯨꯔꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯆꯦ ꯆꯥꯡ ꯂꯣꯏ ꯁꯨ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯍꯣꯜꯁꯦ ꯂꯧꯊꯣꯛꯈ꯭ꯔꯒ 50,000ꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯦꯕ ꯑꯗ ꯐꯔꯦ ꯄ꯭ꯔꯣꯁꯦꯁꯇꯣ ꯁꯤꯕꯨꯗꯤ ꯑꯣꯏꯔꯦ ꯑꯗ ꯉꯁꯥꯏꯒꯤ ꯑꯦꯁ ꯕꯤ ꯑꯥꯏꯅ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗꯅꯦ ꯑꯦꯁ ꯕꯤ ꯑꯥꯏꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯔꯁꯤꯡ ꯀ꯭ꯌꯨꯒ ꯌꯥꯝ ꯂꯦꯞꯅꯩꯀꯣ ꯍꯧꯖꯤꯛ ꯕꯦꯡ ꯃꯃꯥꯡꯗ ꯀ꯭ꯌꯨ ꯍꯦꯛ ꯂꯦꯞꯄꯝꯕ ꯃꯇꯝꯗ ꯍꯪꯉꯣ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯪꯉꯣ ꯃꯨꯗ꯭ꯔꯥ ꯂꯣꯟꯒꯤ ꯀꯣ ꯃꯈꯣꯏꯅ ꯗꯣꯀꯨꯃꯦꯟꯁ ꯈꯔ ꯑꯃꯨꯛ ꯅꯤꯔꯛꯑꯦꯕ ꯀꯣ ꯌꯥꯝꯅ ꯍꯥꯏꯕꯁꯨ ꯌꯥꯎꯏ ꯌꯥꯝꯅ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯅ ꯁꯨꯝ ꯈꯪꯕ ꯃꯇꯝꯗ ꯈꯔ ꯑꯃꯅ ꯉꯁꯥꯏꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯔꯦꯖꯤꯁꯇꯔ ꯇꯧꯕꯒꯤ ꯐꯥꯝꯗꯨꯒꯤ ꯀꯩꯅꯣ ꯍꯥꯏꯕꯅꯦ ꯁꯤꯜ ꯅꯝꯃꯒ ꯄꯨꯔꯛꯎ ꯍꯥꯏꯕꯅꯦ ꯑꯗꯩ ꯄꯣꯠ ꯆꯩ ꯂꯩꯈꯤꯕꯒꯤ ꯔꯤꯁꯤꯞꯇꯨꯁꯨ ꯄꯣꯔꯛꯎ ꯍꯥꯏꯕꯁꯨ ꯌꯥꯎꯕꯅꯦ ꯀꯣ ꯑꯩꯅ ꯈꯟꯕꯗ ꯑꯗꯨꯒꯨꯝꯕ ꯂꯩꯕ ꯀꯥꯡꯕꯨꯈꯩꯕꯨꯗꯤ ꯄꯣꯔꯛꯑꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯉꯥꯅꯨ ꯌꯦꯟ ꯂꯣꯏꯖꯕ ꯈꯔꯁꯨ ꯂꯩꯗꯅ ꯔꯤꯁꯤꯞ ꯆꯠꯇꯕ ꯀꯥꯡꯕꯨ ꯈꯔꯁꯨ ꯂꯩꯗꯅꯀꯣ ꯔꯦꯖꯤꯁꯇꯔ ꯇꯧꯗꯕ ꯃꯁꯥꯒꯤ ꯁꯤꯜ ꯁꯥꯖꯗꯕ ꯑꯗꯨꯒꯨꯝꯕꯈꯩꯗꯨꯗꯤ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯃꯥꯏ ꯑꯦꯀꯥꯎꯟꯗꯣ ꯍꯣꯜ ꯇꯧꯁꯟꯅ ꯊꯝꯕꯤꯈ꯭ꯔꯕꯅꯦꯕ 50,000 ꯐꯥꯎꯒꯤ ꯆꯥꯡꯗꯗꯤꯀꯣ ꯑꯗꯒꯤ ꯃꯥꯅ ꯑꯃꯨꯛ ꯆꯠꯂꯦ ꯑꯗꯨꯗꯤ ꯑꯩ ꯉꯝꯃꯔꯣꯏ ꯑꯩ ꯂꯣꯟꯁꯦ ꯇꯣꯛꯆꯔꯒꯦ ꯂꯣꯟꯁꯦ ꯑꯩ
ꯗꯤꯑꯦꯛꯇꯤꯚꯦꯠ ꯇꯧꯕꯤꯔꯣ ꯍꯟꯗꯣꯛꯆꯔꯒꯦ ꯀꯦꯟꯁꯦꯜ ꯇꯧꯖꯔꯒꯦꯅ ꯃꯥꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯇꯛ ꯊꯥꯖꯜꯂꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨꯀꯥꯟꯗ ꯀꯩꯗꯧꯔꯦ ꯑꯦꯁ ꯕꯤ ꯑꯥꯏꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯦꯁ ꯕꯤ ꯑꯥꯏꯅꯅꯦ 50,000 ꯂꯧꯈꯤꯕꯒꯤꯅꯦꯀꯣ ꯑꯗꯨꯒ ꯃꯔꯛꯇ ꯂꯣꯟꯁꯦ ꯃꯣꯏꯅ ꯀꯛꯊꯠꯈꯤꯕꯒꯤꯅꯦ ꯃꯣꯏꯅ ꯆꯥꯔꯖ ꯑꯃꯨꯛ ꯂꯧꯍꯧꯔꯅꯦꯕ ꯑꯔꯥꯎꯟ 2,000 ꯑꯕꯞꯇ ꯆꯥꯔꯖ ꯂꯧꯋꯦ 3,000ꯗꯤ ꯌꯧꯗꯕ꯭ꯔꯥ ꯃꯥꯜꯂꯦꯀꯣ ꯑꯩꯅ ꯈꯟꯕꯗ 2,000ꯒ ꯁꯝꯊꯤꯡꯁꯦ ꯃꯈꯣꯏꯅ ꯄꯦꯅꯥꯜꯇꯤ ꯑꯣꯏꯅ ꯃꯣꯏꯅ ꯂꯧꯍꯧꯔꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯒ ꯑꯩꯅ ꯈꯟꯕꯗ ꯃꯣꯏꯁꯦ 68ꯀꯨꯝꯕ ꯁꯤꯡꯗꯣꯔꯝꯒꯅꯤ ꯃꯈꯣꯏꯁꯦꯀꯣ ꯍꯥꯏꯗꯤ ꯏ ꯑꯦꯝ ꯑꯥꯏ ꯊꯤꯔꯛꯄ ꯃꯇꯝꯗ 5 ꯌꯔꯁ ꯊꯤꯡꯗꯣꯏꯅꯤꯅꯀꯣ ꯄꯩꯁꯥ ꯄꯥꯏꯗꯦꯅ 5,000 ꯄꯨꯈꯤꯕꯗꯣ ꯅꯨꯃꯤꯠ 8 10ꯅꯤꯅ ꯂꯨꯄꯥ 2,000 ꯍꯥꯞꯀꯠꯂꯒ ꯑꯦꯁ ꯕꯤ ꯑꯥꯏꯗ ꯂꯣꯟ ꯑꯦꯃꯥꯎꯟ ꯀꯛꯇꯣꯏꯅꯦꯕ ꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨꯗꯤ ꯌꯦꯡꯉꯣꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯇꯁꯦꯡꯅꯃꯛꯀꯤ ꯃꯣꯏꯅ ꯄꯤꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯀꯁꯇꯃꯔꯗꯒꯤ ꯆꯦ ꯆꯥꯡ ꯀꯧꯔꯣ ꯅꯣꯏ ꯁꯤ ꯄꯣꯔꯛꯎ ꯁꯤ ꯄꯣꯔꯛꯎ ꯁꯤ ꯇꯥꯔꯒꯗꯤ ꯅꯣꯏ ꯂꯣꯟ ꯄꯤꯒꯅꯤꯅ ꯀꯧꯔꯣ ꯑꯗꯨꯒ ꯄꯤꯕ ꯌꯥꯏꯅ ꯁꯤꯁꯦ ꯀꯁꯇꯃꯔ ꯋꯥꯍꯟꯕ ꯀꯧꯋꯦꯕ ꯄꯦꯟꯗꯦꯃꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗꯀꯤ ꯑꯁꯨꯛ ꯁꯥꯊꯤꯔꯕ ꯃꯇꯝꯁꯤꯗ ꯃꯤ ꯐꯥꯎꯕ ꯐꯖꯅ ꯄꯨꯟꯕ ꯌꯥꯗꯉꯩ ꯀꯅꯥꯒꯨꯝꯕ ꯈꯔ ꯑꯃꯗꯤ ꯃꯄꯥꯟꯒ ꯊꯣꯛꯅꯄꯣꯠꯇꯦ ꯑꯌꯥꯝꯕꯅ ꯊꯣꯛꯅ ꯇꯥꯔꯒꯁꯨ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯕꯦꯡꯛꯇ ꯀ꯭ꯌꯨ ꯂꯦꯞꯇꯨꯅ ꯕꯦꯡꯛꯀꯤ ꯃꯄꯥꯟꯗ ꯁꯨ ꯎꯟꯁꯜꯂ ꯂꯩꯔꯦ ꯃꯣꯏꯅ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏ ꯂꯩ ꯅꯨꯡꯉꯥꯏꯃꯛꯇꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯍꯥꯏꯗꯤ ꯁꯤꯁꯇꯦꯝꯗꯣ ꯃꯣꯏ ꯍꯥꯟꯅ ꯁꯤ ꯈꯜꯍꯧꯒꯗꯕꯅꯦꯕ ꯍꯥꯏꯕꯗꯤ ꯆꯦ ꯆꯥꯡ ꯁꯨꯔꯛꯄ ꯃꯤꯗꯨꯗ ꯄꯤꯒꯅꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯈꯟꯕꯗ ꯍꯧꯖꯤꯛ ꯀ꯭ꯌꯨ ꯂꯦꯞꯄꯤꯕ ꯃꯤꯁꯤꯡꯁꯤꯒꯤ 50% ꯑꯃꯗꯤ ꯂꯣꯟꯁꯦ ꯂꯧꯔꯝꯃꯣꯏꯕ ꯀꯣ ꯃꯣꯏꯅ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟꯅꯤ ꯍꯥꯏꯇꯥꯔꯒꯁꯨ ꯑꯣꯟꯂꯥꯏꯟꯗꯣ ꯃꯈꯣꯏꯅ ꯆꯦꯗꯣ ꯂꯣꯏ ꯁꯨ ꯇꯥꯔꯒꯗꯤ ꯃꯣꯏꯅ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯆꯦꯗꯣ ꯂꯣꯏ ꯁꯨ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯄꯤꯊꯣꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯗꯤ ꯑꯦꯠꯂꯤꯁט 2-3 ꯗꯦꯖꯃꯨꯛ ꯆꯪꯍꯜꯂꯒ ꯄꯤꯕꯁꯨ ꯌꯥꯏꯗꯅ ꯍꯥꯏꯗꯤ ꯑꯣꯟꯂꯥꯏꯟꯒꯤ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯣꯟꯂꯥꯏꯟꯗ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯣꯐꯂꯥꯏꯟꯗ ꯑꯃꯨꯛ ꯀꯧꯔꯦꯗꯣ ꯀꯩꯒꯤꯅꯣꯕ ꯅꯠꯇ꯭ꯔꯒ ꯃꯤ ꯃꯇꯝ ꯃꯥꯡꯍꯟꯕ ꯀꯧꯋꯦꯕꯁꯦ ꯃꯤ ꯃꯇꯝ ꯑꯃꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯅ ꯂꯣꯟꯒꯤ ꯊꯕꯛꯁꯦ ꯌꯥꯔꯤꯉꯩ ꯇꯧꯕꯤꯒꯅꯨ ꯀꯣ ꯂꯣꯟ ꯍꯥꯏꯕꯁꯤda ꯁꯥꯊꯤꯅ ꯂꯧꯕ ꯌꯥꯔꯦ ꯍꯥꯏꯔꯤꯕ ꯀꯣ ꯑꯗꯨꯅ ꯌꯥꯔꯤꯉꯩ ꯂꯣꯟꯁꯦ ꯇꯧꯕꯤꯒꯅꯨ ꯃꯔꯨꯑꯣꯏꯅ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯏꯟꯁꯇꯦꯟ ꯂꯣꯟ ꯐꯪꯅꯕ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯀꯂꯤꯛꯁꯤꯡ ꯃꯔꯛꯇꯁꯨ ꯑꯩ ꯅꯣꯡꯃ ꯇꯥꯈꯤꯕ ꯌꯥꯎꯏ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯂꯣꯟꯗꯒꯤ ꯐꯪꯅꯈꯤꯕ ꯌꯥꯎꯋꯦꯅ ꯍꯥꯏ ꯑꯗꯨꯕꯨ ꯑꯩ ꯅꯣꯡꯃꯇꯪ ꯍꯪꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯝꯇꯪ ꯍꯪꯅꯤꯡꯉꯦ ꯑꯗꯣ ꯌꯥꯝ ꯂꯨꯄꯥ 1,000,000 ꯂꯧꯕ ꯀꯥꯡꯕꯨꯗꯒꯗꯤ ꯌꯥꯝ ꯊꯨꯅ ꯁꯤꯡꯕ ꯑꯗꯨꯝ ꯉꯝꯕꯖꯥꯠꯅꯤꯗ ꯑꯗ ꯈꯔ ꯆꯥꯎꯅ ꯂꯧꯈꯤꯕ ꯀꯥꯡꯕꯨꯁꯦ ꯁꯤꯗ ꯉꯝꯗꯕꯩ ꯋꯥ ꯈꯛꯇꯅꯤ ꯑꯗꯣ ꯑꯦꯅꯤꯋꯦ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯇ꯭ꯔꯥꯏ ꯁꯨꯡꯇꯧ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡꯁꯤꯁꯨ ꯗꯥꯎꯟꯂꯣꯗ ꯁꯨꯡꯇꯧ ꯇꯧꯕꯤꯒꯅꯨ ꯀꯣ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯈꯨꯗꯤꯡꯃꯛꯀꯤꯗꯤ ꯑꯐꯕꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯊꯦꯡꯛ ꯌꯨ